jungle. Story collection ni makai digi han makta da punma pu korum zari hauji nung chingi pung ama tarak pagi iroi nana nung tigi pung ba pau chi huya lam pau chi asidagi maroi ba pau kram yan da pijari khongjom langi thona phaba ipa ipu singi kudung insi hai ki bagi nongan badat lita and security gi daman kaire Furup ani gi landa tangkul ama kuki ani sire ani maki miyo ma pan sole yum tram to mai thadok tre Manipur lengana state asitagi kuki narco terrorism muthaloroi dra kokomi ngasi nung tilpung ama da kokomi na miyang walona na wahang taru hangba memorandum pishan gedori Manipur thugai na bo honna ganu proxy war to de lepu amuko chef ekin no maruna palmadi lai khidraba misam ahongi achang laukhe Manipur gi lansi memari law ps hockey amani thanan pau gaiti na thon mani jadu mani amu pau santo na pijari khongjom lan gi thona phaba ipa ipu singi kudung insi hai khiba nongan badal itan da security gi lamban kaire Furup ali gi landa tangkun ama kuki ani sire ani maki miyoi mapan sole yum tram to mai thadokre Manipur lengang na sindor mauk sang ngarang khongjong keba singi na pom da leiba khongjong war memorial complex ta cheki tha ka governor AK balana athoi ba mithunan oirega si Mr. Y kemsa na mayai tangma lawdon pangthokiba khongjong numi ki thorom da dusing ba ani nak nasidagi mirona thona phaba ipa ipu singi kudung induna satpaga noina na mari bak manam nungsugi hun chingadani haidana pongdokra matung asi nongalakpa ayuk angan mada lenga ki makai digi thon ingda thotung thon dana ba ngak senaba gi dawta lita na sadana tholakpa security gi namban amu hana kai bi Furup ani gi marakta kan mamau de khutona ra pada tangkun ama kupi ani sire nakan ani maki me mapan sole amasung yum trong mai thadokre ukun district ki ditan ps na konba tongan mafam sing da lep na Furup leba hana sunabi todok sing asi yan hana और किबा फेब्रुवारी की तारीख की नुमिदांग पुंग तरा रोम तारा पद Furup ani gi mi ho mari gi marakta नुमिदांग amana da teos like capsule e habi wa hawda Furup ki bani yam sila da ba misi mina gi todok sing asi thon dana balenga ki ma ke ki matam sana sisin dorang sin lokot hu dabdigi kaina thangda paikalak pa security thousing gi manung sana hen ba state amasung certain forcing deploy tauduna litan da thon ingda todok sing Furup kana ba security gi lan kan ben sarpagi matakta tha ski tra te si Mr. Y kem sana litan paudun ukun district headquarters amasung tongan bat tang kun gi kun ski satuna amaga marakal lairak pa thadana daba sing kon duna nungsi sana ba hanjinana ba wari sana rusu leka lenga ti ma kai digi litanda law and order nga no thonaki ba security gi tamban hanjin kai ba dinga sigi togo asi amon tholak pane hawdok asida kamjong district gi sakik khulendagi Ashok jamang kumapan apokpa nungsin jamang ko ba tangkun volunteer aman nongmena pan badigi laika da banang dan laikite maka tananakan ani gi marta munam amasung songpan kun ani gi marakta suput pona rakhi munam hairi ba kun asi di sida kai thin kun digi no polom da tangkun singa kun ga nan lai mahom ni ngasi gi thodok sing gi matang da kun asi ga nan lai ba kunja aman hai sahi khar gi mamana naga amasung kuki ani gi marta thorok ki ba tamtirba lange thodok sing na maram oiduna kuki sing kun thatuna chenaru bani kun asi laikhidaba MLA oramba gamthangi lamni hairi mafam asida makha tana nakan ani gi marda khut thona rakwada complex sepa kuki miniten ani noi maruna pandra siki laikhidaba sing di kampopi district ke kolong khundagi lelan sit ho elais James kuki ni puma to apopa thang sen sin ho amasung susamu district singhat subdivision gi hagjang khundagi pangwinon khawlan kuni toy apopa pawmang khawlan kawi hairi mafam asida khulai pa banakan ani gi marakta kan momong da khut Furup de haibigi pau ang badigi sama kuthama thui basic ki app company gi pawsen sin munam kun tamna tangsin ki pawsen sing asna ngak ngasi ayuk pung trama thui ku gamini kumarom tarpada munam kun jodingeda nambi da kuki miniten ani sigi haksang sing munam amsung sonpai kun ani gi makta leiba nambi gi mapan dan nongoi maruna pandro siraga leramba tengna bani hairi nakan ani na makata na kut thona rakpada nupi ama yauna kuki kunja taret noi maruna pandra soki sona basing naikan nabki damar kampo bi discover sana pukati amar omda thodo asida naga barun tiar sing maikai de simyo ama noi maruna pandra soki sona basing di ukun district gi hundung dagi sonsat kuntra ama sung kamjong district gi nambi sati ramsang kudama thoini hairi sonsat ki na yet thangba phegan ama sung lingjon da noi maruna pali aduga ramsangi na magi yet thangba sarukta nongoi maruna pali hairi solomam poi ani thodok thohom digi ukun district postan puduna
ahan malayang tira matung Jibang Sulapati Hilu Putana Purtuna ngasi Numidaram Rims Hospital like na krema ko ani manungda ram sangti surgery water emit tawduna laying ba khawkre hairi Furup ani gi khulai paiba masingi marakto onsil rakut thona duna misi mina yaholakbada natana mulang kungi yum trahomdoi nagam burun trasin mai tato kre mafam adu leiramba khunjasing sabakada mafam jago safam laukre hairi Manipur lenga state asidagi kuki narco terrorism muthal dra kokomi ngasi nungtin pung amada kokomi na miyang galwena na wang taru hangba memorandum petition gedori kokomi na mangtono na lafoki matungin hayen nungtin pung amata ko miyang galwena na Manipur lenga ka wang taru hangba memorandum ama petition na gani hay na kokomi gi convener YK dinan ngasi nungtin na kidal laiba lok asigi opista pangto pa pawgi pamata pongdok re Ayeng gi memorandum decision ba konsep asida miyang kuna saruk ya biu hai na so apin tawdana mahak na hai me ahum isingani kun go hundri forok de watu asinenga na atoma ma wafam amada putotuna miyang yo apam sing pangandri koko migi makai gi watu asi proxy war tholak pani hai na lawi aduga legislature sing na puksen sing na amata oina gemina duna watu asino sina holabam thoi haiki Manipur bu aduma mai chahan dunot phanganu haiba wafam su pongdona duna hayeng Bisan gadaba memorandum asida hangba wahang taruk adudi ahamada Manipur na India government na Manipur gi yenowai sing mutanaba tathari ba pokhi war asid dewa naba hauna laina taksin bangam loidra ani subada Manipur na Manipur gi kuki narco terrorism mutaloidra ahum subada Manipur na tonga wida angang hatpa amasung TM kasom da tangkhul misam ani hatpa terrorism fatuna wayan satharaga miyam da justice pangal loidra mari Subada Manipur na tonga wida sharp na misam ahum hat kiba adu judicial inquiry toroga maralay ba sharp person sing matak esal lokal oidra mga subada Manipur na IDP sing asana matam di manung da mayum da hanjanan na batabot lokal oidra ama sum Manipur na su advocate toroidra haibisini hay nung tinpung ama tarak pada makai kuting makli miyam torok pituna lenga to hang bagi kongset asal saru yabiu kongset si yam democratic o mo da point taruk ki wang asing engak ta khang na basat ka dabani engak ki makai dagi wari sanaba ai ba seron tirak ko laire hainu su podong lo dona kokomi asi tongan ba luk ompun pun sembani luk asli yaur ba organization sing na mi fam pangtong aduna engak ka wari sanabi matan khanar ga sab sabat ri amal lak tokani haiki Manipur thugana ba hona ganu proxy war kita lepu amuko Kuki terrorist sing na le hono na tongna wi yauna litan PS na koma pam sing da tikle angang pawo khak na mitam sing halakui thong sathar ko pu yaing da ba phongto na amuko na amovak kohar MSF amati pore lemaron apun ba maira pa di Manipur suna dan tabaki tongan pam sing da forest so pagi maka tarak pa ngasi numai dawaram ti hodon da bon iya era pa di apun ba loop lampan amati UPSC o na sinduna yaing da ba maira khongsa chakre masing yana maira paibi sing na oinam gi comprehensive school manak nang laiba sana bungdi hodon nambon phabo khongta chakki khongsa asiga mari nei na amuko gi president en sanjun hai democracy sa salaiba ka tahi ohum sudul na ba irang asi loisin bangam da bas laiba kibini prime minister home minister amri supreme court tai bi wan thok kari no hangna dun union lengang na dujo da bo thong sa sadar Manipur thugano honor ni wasi Manipur kai ding da India kan India hana kai gani hai ba akan wafum phabo khongdoki mahang na hai me ahum singani kun hundoi forok liba la number oiduna miyam wawi pangkai yauduna kolau kya la pawbo Manipur amadi yun lengana tatsin da lairali bas laiba kibani yun lengana wafam amada pawbo pongdok taba miyam gi kolau busu taroi haiduna tatsin da ba hong namta duna tamgani hai gi wakan hadok kadabani wato asigi war sul corona ba phone kadami akar mongdo kadim tawi yun lengana state tourism gi tabak amari proxy war Sathar hali ke basi kudak lek kadamni Manipur gi tonga mafam sing da lengang na terrorist sing da kusukulai amasung training fi ban lek kadamni hain sumaran siki Sathar di miyo menai asina manadam asida hiram kuni mas kotare siminor maning hale miyo ni sing kya na jento leking hale mayum makai lehendre isa sing sagi fili hale masida natna tungi yumbi orgada mairo sing da taking fire Hong sing asi Manipur muthana ba amasun namthana ba honna bani haina sumaran siraduna asuk lurba tanja sida Manipur gi mipung kuti na irei bag iram dang kan bagi matam oire miyam puna mak thopiro na tabadi iram kan bangam ro haiki ihau changsem da saruk ya bangam basing thopiro lo haina su apin tawraduna lenga ki employees sing su leba kan na ba thopiro no haiki ngasi khongsa da saruk ya ku sing na ekoi gi leba ekoi ngakse gadamni ekoi ling tamna hingadamni Manipur muthapi yaroi poksi war kudak depu angang hatpa yaning de
Nihar pasing serak piu haiba kolau sing lauki kongtet asina pantung yauna sangselak pada security mai di tiya gyas ni singba kaptuna tangkai pakonaki asigi taru amasung tere ki nona ba hingda trongraw wi da bom kapsulak tuna pigi ba angang ani lai kita ba amasung angang ani gi mama pun skon bagi togo pul aba matungda togo adubu kun asibu ngak selak li ba syat ke paslen singna mathau ni tina pangthok tabi thokoni haiduna pushang ro yana pi government kun gadnan leiba syaraf ki post kumjala pada nungmena kaptor padi pandra sokiba music minung da lai kita misam hongi hakchang ngasi nung tini dems ki minen sagi lautuna aroi matoi mangam pakthok kare lai kita ba singdi tera lukam lerakti hagap saw kai awang na kai da lai kiba withdraw scenery kha mari apok wa s mohon turubung diti manung sanba wai kuro 1 number 6 tagi license jitani kutaret apok wa en Udia chan amasung kumbi tera ko 1 number 3 tagi wahang bambu bi kumapan apok wa w bosawni lai kita wa ahum gi haksang rim simen sanggi popap saw kai gi lamtang bung lampak tamna purak laga mafam asida punna leron santi makoi ahum gi haksang ti pura pagi lambi da rilik ki andal lerak dewa ITP sing yaw nam yo tianal lai sukat na ikai kunna putki leron tanpam da su tawai yaw da makoi ahum gi haksang da laining gi oiwa thorom pakthok tuna matung da leron sanki thodo asigi matang na singki ba JC gi mai kai di makoi ahum gi haksang sing lawduna aroi ba mathong mangam pakthori ba silenga ka kari karamba fiam da yanab dagino haiba sapsana kang mangam dei Manipugi lansi Myanmar lakpa PS hauki amadi thangyan pang goitena thon mani dadu mani ingni singani kungu humdoi me ahum dagi hona namda asta thori bi rang si Myanmar dagi lakpa PS hauki amani thangyan pang goitena thon bani akoi ani bu athu matam na father matik sa wasarak pigi dami haina Federation of Haumi ki president sapam sa dawni na pongdorok ni wafam asing asi kabo lekai dunalen da leiba Federation of Haumi ki office pangtok ki ba pawgi pang amada pongdok laduna mahana makhatana haiki beda KNO ki president PS Haukip si Myanmar digi somara tetki mongroi kundigi Nagaland matam khra leira matung susam puta laktun Manipur kuki singi horfam ni haiba haina wari singbundal infam oiduna janiangam da kuki nation haiba lari ama phongduna kuki na sing da kuki len ki amagi manghan ki bani loina JRO ki president oiba thanyam pa goite asisu masama kunja Dising masapun mau dada Zomi Nation Congress Board dia tuna Myanmar digi kangjang constitution da MP orang na matung nisingo insok dising masapun mau da manga dagi haunan naron sanglak tuna makoi gi oiba lam ama siam na bathabak tathabak horki maruina kumja nisinga niga kun humdari horki bi irang sigi remote makoi na paina tani mong da sanador laki anta ki tongnawi ama DPM ka songi thorok sing makoi gi khujin thora ngaktani marmadra makoi anibo athu ra padro logi batu ina matik sa basa pigi dan hain su pongdoki ML story collection gi mai kai digi tabi riba singbu amuka hanna kurum jari pawrai jare